Pausi di yumpung ko yung maru iba pau khara update tau jari. Manipur ki miyam awawa piba saifo giban maka samthagre. Manipur ki miyam awawa pina nava tawin saudan angami public organization saifo na National Highway to the Satariba ban batam kaktana maka samthare ay nalang tokre. Bat na si Manipur ki lamkay po makoy kini hana claim tau wakaloy na namapamaduda. Manipur police ki outpost hang tu na tapjiliba adu lakthok na dapat diman tawra tu na kau kibani. Saifona National Highway to the nomit homdi cumna satarak bapan asina maram oi tu na. Nagaland pau tu lakada ba Manipur ki passenger kaya ama Nagaland ki face hamba check post tapan tu na laire. Casual sada tamliva security force sing lakthok te ai tu na Manipur lenga ki mayuk ta satarak ki phakong sang asina maram oi tu lambi asi. Pau tu na chat na ba thawrak toram pa passenger kaya su khudong cha da ba kaya ama mayuk nari. Banda sina maram oidun atopa lambi dagi chana bagi thorang sing su taunare. Amarom da saifona thador pa cherol amada banda sigi manungda Manipur yawga da anawa yawwa ambulance sing press media TNYMI public organization ki executive member sing de madak jaba che sang sing puthok antuna chathok sasin tawda akai ba pide haire. Cherol dun hai Manipur lenga ki maike dagi saifota yanava fragna ba wafam amata laktaba madi security forcing chu Lathok taban ban maka samthavane. Atop bau amadana satellite imagery amadi drone sinarga war on track khena kanba maungda satharagani DJV. Manipulenga kimti makha thambayai ka wa jinja kimeuta satharaki ba war on track ta satellite imagery amadi drone sinadura khena kanba maungda satharagani hana Manipur police ki DJV. Pidongilda phangdokre. Manipur police ki headquarter ki bapurada leiwa DJV ki office da Ngasina midang waram fang to ke bapau gi mifam amada DJV Pidongkel na hai ki bada Manipur laika ki lusing ba NBN ga department sing lusing ba sing ngasi una tuna kopna wa khana kre magna hai khana nai na ba adu da mai ka ba chinjak drug maru phang na muthana ba made corruption lenda na ba police department da akan ba pawtak piraki pawda ga to ki matugina war on drug asi hena kanchin ba on satellite imagery amade drone chi na tuna popi pampi sing yatat bagi thabak hena kanchala gane Maram di drug na maram oraga lam damasi ki generation kya da sogan mana yamna luna lau baga loina asi kumba mayai ka ba chinjak asi maru phang na muthan na ba minister na agan ba pautak piraki bane Manipur police ki mai kai da gisu hiram asi da yamna lum na lau baga loina na mamang tagi chathar ki ba popi pambi jatat bagi tabak da mikal mamang da punna lam egar lising baga sampan yang kai rum da tharam ba popi pambi sing jantat tu na mangan kre jantat bagi tabak as da police department da tra forest department NCB amadi khunjal singda asoba mateng yauki masjid natana mikhal maya amadi marak khakta da lupa crore kaya ki drug fagat pangam kre mikhal ki duty ta hun khibana popi pambi yantat pagi ta pagasi khara tab darure atu bhauze mikhal loi khrapani da war on drug ase hana dagi hena concept bapong da satharagani masida Manipur da lairiba satellite image lobagi development sujaw na mateng pang kadori Narendra Modi lenga kimayuk da sangsin gadaba general strike sawale Meja miyam ki jai fana va kantrava Narendra Modi lenga kimbeuta Santran Trade Union Organization Independent Federation Associations amasung Samjugda Kisan Morcha na March kun ganifan amasung kun mapanda Kauriba National World Generation Strike Left Coordination Committee Manipur na mafung pada sawali ane lauk thokre committee asigi ko convener khetri mayam santana thadurakpa charol na hai Laiba Kisan Milun chaukadan wada Chawroba thawtang mai punari bisin misina sahili sangchit na thengna tuna wana panglaki ba mamal naidrava hak singmat na ba hawki ba sahida namfudal ho ina san hankraba anova level court mari da sin mising da asoba safu ma piragane BJP bo lainga pohor fan bada chawna mating pangkiba aganaba lanai corporate mafu kharada sin mising bo araiba minai kumna sinna ba yana da ba thawchila masune Masih sunat tena lebaki senmit lon cawkadan bada mateng pang bada tena mateng pang bada tena mai masin matik cana hairavan ha lak kya sudawak pirba public sector unit singkle tena privatization tawrak liba thausil asina thaba pangda bagi masing hengkala lagane COVID-19 gi akan ba saitheng mayuk na bagi awa panang lingai ceraga sida mai hairavan ha kaya po thau pangda bagi awa bi fakta hian na mayuk na lagane Misam miyam ki punsi kanhana buhona bagi mahuta democracy amasung constitution butuan sinari ba BJP ki thausil asidagi leba kanhana ba amadi misam miyam kanhana ba sanghan gadawriba naminidi ki national world general strike asiba mapung fana na ba sem sare ana sumakatare
Maka tarakpa atau pepau madana Ukraine ki Mariupolda miyoy lak amrom awa mayong nari. Rusia na ako'y vadagi leptana attack tarukpa maramdagi carai henduna amasung tagnaraba ising pangtaba gipibamda. Ukraine gi hitang pam sidi Mariupol ki lana mang taglaba ate akay maragda miyoy lak amrom awa mayong na duna layre. Ako pung kun marida miyoy disik tari rom hena city asidagi satkre. Adobo city asigit nong supta yana kiba humanitarian Rodamba ki paring dasat ki bambi kangbu amadi landarak liba sing aduna fakre en karak leba bagi magi kon ba video da pipa warwala bada Ukraine ki President Zelensky na haike ngasi miyo ibada le hydra pibam sing asida hawjuk su city asida miyo la kam from laire lepalitna sel kapsela pa masum bom tha tarak pagi makata jana ba sin jaga masung thangna ba sing loina hidak lang taksu amada fangdana miya mado lai hare duna mafam asida ki misam sing atu basar ke yana lava Safe humanitarian corridor simpina na Russia da mahaki afil adu amruk na President Zelensky na tauge. City asida civilian casualty lising kol lom sure lising homli sikre ane UN relief agency sin haike dabo sabjaba masing di kang bagam tan lay ay namang namakatake. Mariupol batha amasang na language chan na thamla kiva adu da hina kanba international condemnation tawna rakre Russia da lan adu lojanat by UN chief Antonio Guterres tangarang afil tawkre. President Vladimir Putin ki lan as the Mariupol number waiva tarkira mawari. Masigi maramdi masina kemiya da labor Russian forcing abasung awang abasung nongpokta Russian fire territory adu hagi marakta samdan gane. Maragas the US President Joe Biden na foreign functioning ki mamangda NATO. EU amasung G7 Rusik basigi mifam Cameron saruk jana da bahayang sagol sinamita Brussels satkadawri. Sagol Cinema the Brussels the Sakadawri. G20 membership ki baram the United States na ally singa khanagani hana White House National Security Advisor Jake Sullivan haike. Adobo vajing na Russia as G20 ki marwaiva member amari amasung atopana tanthop ngamloi hana ngasi fongdokre. Maragas da Moscow amasung Kiev na Belarus amasung Ukraine gi ngamkhaida delegation unaduna wari sanabada khumang chawsin bangam khidaba adugi batong Barcelona santi ki wari sanaba simpang thop haukre. Hausu Pogota Lang Asida Yamtrabada Angang Samaga Taragataret Sigri Haina Ukraine Gay Federal Prosecutor Aikre School Samanga Nefogani Fan Ati Akai Tok Hemazong School Umputra Nitoi Mang Takre Lagalamaronda Karigumpa Aruivataki Kihalakwa Amalak Labamatam Kaktada Nuclear Kulai Sinagani Russia Ukraine conflict asiki wena di Karigumba Aruivataki Kihalakwa Amalak Labamatam Kaktada Russia and Nuclear Kulai Sing Sinagani Aina Kremlin ubangangloi Dmitry Peskov na leba popanamita CNN International da fangdokre. Domestic security amasung leba ki miyam ki security ko eba aikoi ki wakalol amalai. Nuclear kulai sing sinar ku yaba ki matang da nakoi na hariba maram punambak adu paba yagani. Aikoi ki leba ki damag aroi bet haki ki halakpa amalai leba di aikoi ki wakalol adu ki matungina nuclear kulai sing adu sinar pa yai ana Peskov na haiki. Ukraine ki matang asida President Vladimir Putin na nuclear kulai sinarak loi aibasta mak thasabana thakana janing balaifra haina mahpo unariva Christian Evon Fona hanhana taksindun haklakibada Peskov ki pahoma tu lakibane Russian troops in Ukraine ta landa kiba adu kinamit khani ki tungda Vladimir Putin na lebaki strategic nuclear forcing bhang hakela ta thamle hana February konipanda lakto kibada male pumbabu mi pai hanki Nuclear kulai sing sinabi yabagi Moscow ki wangang adu khudong thiningai ni ana Pentagon ki wangang loi John Kirby haiki madu masagi mathau masa khangba nuclear power amana chatkadaba lisadu don natti ana magna pawmi sing haiki aikoi ki strategic deterrent ki fivam aikoi na hongdokpagi mathau ta leire ana warep lawgataba karigamba amata Pentagon officials in udri ana Kirby ni chen haiki adobo aikoi na namit khuding ki aikoi na hek ngam changda masi monitor tawri ana magna makata ki Malingi manung da Russia na nuclear warhead khwadi ga singham na lai adavo Western Defense Official singna Putin na February da lakto kiba matung Russia ki nuclear force sing makoi ki strategic bomber sing missile sing amasu submarine sing mobilization tawagi asogo khudam amado udri haike adavo Moscow na karigamba US amasung NATO allies na Ukraine da fighter jet sing pirabadi madoda maduna lal asi kan khalakani amasung paktok sakto lakani ana warning tawge International campaign to abolish nuclear weapons losing liba bidais Vietnam tha asi angan pada warning tau kibida Vladimir Putin na Ukraine da mangdalan dariva adu the international community vo ko dingjalak na nuclear
ब्लैकमेल सिनाबने हाइके यूक्रेन रूसिया की लान अदुगी मरम दमा खातन हांगपदा पेसगोम हाइकी मखोगी जुमलोनब अदु खुदम चन्नबगी अनिंग बलैते लोइदना मा की लेवक नबिसम सिंग अटैक तौदे हाइके ऑपरेशन अदुगी मरुइबा फांतमदी यूक्रेन की मिलिटरी शक्ति अदु लौथोकपनि हाइके मरम असिदगी अकोई की मिलिटरी ना यूक्रेन की टेरिटोरी द मिलिटरी अमसुंग मिलिटरी ऑब्जेक्ट सिंग खगदा पांतम थमलेबने अखोने सिविलियन टारगेट सिंग द पांतम थमदे हाइना मांगना हाइके अरबिदा कंटेंट सिंग असिकी मरुइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबा पुनमक पथागजरी चैनल सिंग अथुमदा कानारबदे सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइदना लाइक एंड शेयर तौबुसु काबिगनु नमकपौ अमगाना थागजरी।